ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯍꯅꯨꯕꯒꯤ ꯅꯨꯄꯤ ꯊꯥꯁꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯔꯣꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗꯅꯤ ꯏꯕꯣꯄꯤꯁꯛ ꯀꯧꯕ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯍꯥꯛꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯈꯨꯔꯥ ꯑꯉꯧ ꯀꯧꯕ ꯄꯥꯈꯪ ꯁꯔꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯉꯧꯅ ꯏꯕꯣꯄꯤꯁꯛꯄꯨ ꯑꯄꯣꯛꯄ ꯃꯆꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅꯁꯨ ꯃꯈꯨꯔꯥ ꯑꯉꯧꯕꯨ ꯑꯄꯣꯛꯄ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ, "ꯈꯨꯔꯥꯇꯣꯟ, ꯀꯩꯒꯤꯅꯣ ꯅꯪꯅ ꯌꯨꯝ ꯄꯥꯜꯂꯨ ꯌꯥꯗ꯭ꯔꯤꯁꯦ?" "ꯃꯔꯝ ꯂꯩꯇꯦꯗ, ꯈꯨꯔꯥꯇꯣꯟꯅꯅꯦ ꯌꯥꯝꯅ ꯄꯥꯅꯤꯡꯗꯕꯒꯤꯅꯤ." "ꯑꯩꯗꯤ ꯉꯛꯑꯦꯕꯣ, ꯍꯧꯖꯤꯛꯀꯥꯟꯗꯤ ꯅꯨꯄꯤ 2-3 ꯂꯣꯟꯅꯕꯒꯤ ꯃꯇꯝꯁꯤꯗ ꯈꯨꯔꯥꯇꯣꯟꯗꯤ ꯌꯨꯝꯒ ꯑꯝꯇ ꯄꯥꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯑꯩꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯅꯪꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯍꯟꯒꯗꯧꯔꯤꯕꯅꯤ." "ꯈꯨꯔꯥꯇꯣꯟ, ꯑꯩꯒꯤꯗꯤ ꯀꯩꯝꯇ ꯋꯥꯕꯤꯒꯅꯨ, ꯈꯨꯔꯥꯇꯣꯟꯒꯤꯅꯦ ꯍꯥꯏꯔꯤꯁꯦ꯫ ꯈꯨꯔꯥꯇꯣꯟꯅ ꯅꯨꯄꯤ ꯊꯤꯕ ꯇꯜꯂꯒꯅ ꯅꯆꯥꯅ ꯑꯣꯏꯅ ꯈꯨꯔꯥꯇꯣꯟꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯔꯛꯑꯒꯦ." "ꯏꯁ, ꯏꯆꯥꯗꯤ ꯅꯨꯄꯤ ꯂꯂꯣꯟꯕꯒ ꯃꯥꯜꯂꯤꯅꯦꯍꯦ." "ꯑꯗꯨꯒꯤ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯒꯤ ꯑꯃꯗꯨꯒꯤ ꯂꯩꯀꯥꯏꯗ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ꯫ ꯑꯗꯨꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯊꯤꯕꯤꯔꯛꯀꯦ ꯍꯥꯏꯕꯅꯤ." "ꯍꯩ ꯍꯩ, ꯊꯤꯕꯤꯔꯛꯀꯅꯨ ꯊꯤꯕꯤꯔꯛꯀꯅꯨ. ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯕ ꯊꯣꯛꯂꯝꯂꯕꯗꯤꯅꯦ, ꯅꯍꯥꯟ ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯜꯂꯝꯃꯅꯤ꯫ ꯏꯆꯥ ꯐꯥꯎꯕ ꯅꯪꯒꯨꯝꯅ ꯆꯥꯎꯔꯝꯂꯅꯤ꯫ ꯑꯩꯅ ꯌꯨꯝ ꯄꯥꯅꯤꯡꯗꯕꯒꯤꯅꯤ ꯍꯧꯖꯤꯛ ꯌꯨꯝ ꯄꯥꯟꯗꯅ ꯑꯔꯤꯕ ꯑꯣꯏꯅ ꯂꯩꯔꯤꯁꯦ." "ꯈꯨꯔꯥꯇꯣꯟꯅ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ." "ꯑꯣ, ꯑꯩꯒꯤ ꯊꯤꯕꯤꯔꯛꯄꯒꯤ ꯃꯍꯨꯠꯇꯗꯤꯅꯦ, ꯅꯪꯒꯤ ꯑꯃꯗꯣ ꯑꯣꯏꯅ ꯄꯨꯔꯛꯑꯣ." "ꯌꯥꯈꯤꯔꯣꯏꯗ, ꯃꯥ ꯄꯨꯔꯛꯑꯗꯤ ꯃꯥꯒꯤ ꯃꯄꯨꯗꯨꯗꯤ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯕ? ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯃꯄꯨꯗꯨꯁꯨꯅꯦ ꯁꯤꯗ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯔꯦ." "ꯑꯗꯨꯕꯨꯗꯤ ꯌꯥꯕ, ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯦ. ꯑꯩꯅꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗ ꯍꯥꯟꯅ ꯃꯉꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ." "ꯃꯥꯅ ꯌꯥꯗ꯭ꯔꯗꯤ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯥꯅ ꯌꯥꯕ ꯉꯥꯏꯕ ꯇꯥꯕꯅꯤ." "ꯑꯗꯨꯗꯤ ꯈꯨꯔꯥꯇꯣꯟ, ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯄꯤꯁꯛ ꯁꯥꯟꯇꯤ ꯈꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯥꯟꯇꯤꯒ ꯏꯕꯣꯄꯤꯁꯛꯀ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯈꯪꯗꯕ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯒꯤ ꯑꯍꯜ ꯑꯉꯥꯡ ꯂꯣꯏꯅꯃꯛ ꯈꯪꯂꯝꯃꯤ꯫ ꯁꯥꯟꯇꯤꯅ ꯏꯕꯣꯄꯤꯁꯛꯇ, "ꯅꯪꯅ ꯅꯨꯡꯇꯤꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯂꯥꯛꯑꯅꯨ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ." "ꯀꯔꯤꯒꯤ ꯐꯖꯗꯕ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯕꯣ ꯑꯩꯕꯨ ꯌꯥꯝ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯣ?" "ꯂꯥꯛꯍꯟꯅꯤꯡꯗꯕꯒꯤ ꯅꯠꯇꯦ, ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯍꯥꯏꯕꯅꯤ." "ꯑꯁ, ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ." ꯃꯇꯝꯗꯨꯗ ꯁꯥꯟꯇꯤꯒꯤ ꯃꯄꯨ ꯏꯕꯣꯍꯜꯗꯨ ꯏꯕꯣꯄꯤꯁꯛꯀ ꯁꯥꯟꯇꯤꯒꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯏꯕꯣꯄꯤꯁꯛ, ꯂꯥꯛꯏꯕ꯭ꯔꯣ?" "ꯍꯣꯏ ꯄꯨ, ꯅꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯕꯁꯨ ꯀꯨꯏꯔꯦ, ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯕꯔꯣ? ꯑꯩꯅ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯂꯤꯉꯩ ꯅꯣꯏ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯈꯜꯂꯤꯕ?" "ꯏꯄꯨ, ꯑꯩ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯤ. ꯏꯄꯨꯒꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯉꯤ. ꯑꯩꯅ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯏꯄꯨꯒꯤ ꯁꯦꯕꯥꯗꯤ ꯀꯅꯥꯅ ꯇꯧꯕꯤꯅꯤ?" "ꯑꯗꯨꯒꯤꯕꯨ ꯏꯃꯨꯡꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯅꯕ ꯃꯤ ꯂꯩꯔꯤꯕꯁꯤꯗꯤ ꯃꯈꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯅꯤ. ꯃꯗꯨꯒꯤꯗꯃꯛꯇꯅꯦ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯏꯄꯨꯅ ꯍꯦꯟꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯔꯤꯕꯅꯤ. ꯑꯗꯣ ꯏꯕꯣꯄꯤꯁꯛ, ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯗꯣ ꯊꯥꯔꯛꯑꯣ ꯂꯨꯍꯣꯡꯅꯕꯒꯤ ꯋꯥ ꯂꯦꯞꯅꯅꯕ." ꯏꯕꯣꯄꯤꯁꯛ ꯍꯔꯥꯎꯅ, "ꯍꯣꯏ ꯏꯄꯨ, ꯑꯗꯣ ꯁꯥꯟꯇꯤ, ꯅꯪꯗꯤ ꯏꯄꯨꯅ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯉꯕꯣ?" ꯁꯥꯟꯇꯤ ꯂꯨꯍꯣꯡꯅꯤꯡꯗ꯭ꯔꯕꯁꯨ ꯃꯄꯨꯅ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯄꯨꯅ ꯍꯥꯏꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤꯒ ꯏꯕꯣꯄꯤꯁꯛꯀ ꯍꯩꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ ꯁꯥꯟꯇꯤꯗ, "ꯅꯪꯒꯤ ꯑꯎꯟꯄꯣꯠꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯃꯤꯍꯦ, ꯀꯔꯝ ꯀꯥꯟꯗꯕꯨ ꯁꯤꯖꯤꯟꯅꯕ ꯉꯝꯒꯗꯕꯅꯣ?" "ꯑꯗꯨꯅꯦ, ꯏꯄꯨꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯅ ꯍꯥꯞꯄꯤꯈ꯭ꯔꯦ. ꯑꯩꯅꯗꯤ ꯑꯎꯟꯄꯣꯠꯇꯣ ꯌꯥꯝ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯌꯥꯗꯦ." "ꯑꯗꯨꯕꯨꯗꯤ ꯅꯪ ꯅꯊꯟꯇ ꯑꯣꯏꯕꯅꯤꯅ ꯅꯨꯡꯁꯤꯗꯨꯅ ꯍꯥꯞꯄꯤꯕꯅꯤ. ꯑꯗꯣ ꯅꯪ ꯆꯥꯛ ꯈꯛꯇ ꯊꯣꯡꯉꯨꯀꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯇꯩꯗꯤ ꯁꯨꯒꯅꯣꯕ, ꯃꯤ ꯊꯝꯁꯦꯕ." "ꯀꯩꯗꯧꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯕ ꯃꯤ ꯊꯝꯗꯣꯏꯅꯣ? ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯗꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯇꯧꯒꯅꯤ. ꯊꯕꯛ ꯁꯨꯅꯅꯕ ꯃꯤꯗꯨꯗꯤꯅꯦ ꯑꯩꯅ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯊꯝꯁꯦ. ꯑꯗꯨꯕꯨ ꯑꯩꯅ ꯉꯝꯂꯤꯕ ꯃꯈꯩꯗꯤ ꯑꯩꯅ ꯁꯨꯒꯦ." "ꯃꯗꯨ ꯌꯥꯗꯦ. ꯅꯪꯕꯨ
ꯑꯩꯅ ꯅꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯗꯣꯏꯅꯤ, ꯋꯥꯍꯟꯕ ꯌꯥꯗꯦ. ꯏꯁ, ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯕ ꯊꯕꯛꯅꯣꯕ? ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯝꯂꯔꯣꯏꯁꯤ. ꯑꯁꯨꯝꯅ ꯁꯥꯟꯇꯤꯒ ꯏꯕꯣꯄꯤꯁꯛꯀ ꯃꯇꯝ ꯈꯔ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯁꯥꯟꯇꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯔꯝꯃꯤ. ꯁꯥꯟꯇꯤ ꯃꯁꯥ ꯉꯝꯗꯕꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤꯃꯠꯇ ꯁꯨꯕ ꯉꯝꯗꯦ. ꯃꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯕ ꯉꯝꯗꯕ ꯑꯗꯨꯗ ꯏꯕꯣꯄꯤꯁꯛꯅ ꯊꯕꯛ ꯁꯨꯅꯅꯕ ꯃꯤ ꯅꯦꯛꯂꯒ ꯃꯥꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯅꯅꯕ ꯅꯨꯄꯤ ꯑꯃ ꯊꯝꯂꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯩꯃꯔꯦꯝꯕꯤ ꯀꯧꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯏꯕꯣꯄꯤꯁꯛ ꯈꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯇꯥꯕ ꯈꯨꯜ ꯑꯃꯗꯒꯤꯅꯤ. ꯃꯍꯥꯛ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ. ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯄꯤꯛꯄ ꯑꯃꯒ ꯂꯩꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯃꯆꯥ ꯑꯅꯤꯕꯨ ꯌꯣꯛꯅꯅꯕ ꯍꯣꯠꯅꯕꯗ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯃꯤ. ꯏꯕꯣꯄꯤꯁꯛꯀꯤ ꯃꯈꯨꯔꯥꯅ, ꯂꯩꯃꯔꯦꯝꯕꯤ, ꯅꯪꯕꯨ ꯅꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛ ꯑꯃꯨꯛ ꯍꯟ ꯇꯧꯕꯗꯨꯕꯨ ꯋꯥꯗꯅꯕ ꯃꯐꯝꯁꯤꯗ ꯅꯆꯥꯁꯤꯡꯗꯨ ꯄꯨꯔꯛꯇꯨꯅ ꯂꯩꯔꯣ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯏ. ꯐꯅꯤꯗ ꯈꯨꯔꯥ, ꯏꯅꯥꯛ ꯅꯛꯄꯁꯤꯕꯨ ꯀꯩꯁꯨ ꯋꯥꯗꯤ. ꯑꯣ, ꯅꯆꯥꯁꯤꯡꯗꯨꯗꯤ ꯀꯅꯥꯅ ꯁꯦꯟꯅꯒꯦ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯌꯦ, ꯃꯥꯅ ꯌꯦꯡꯍꯜꯂꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ. ꯈꯨꯔꯥ, ꯑꯗꯨꯁꯨ ꯁꯦꯜ ꯄꯤꯔꯒ ꯌꯦꯡꯍꯜꯂꯤꯅꯦ. ꯍꯥ, ꯁꯦꯜ ꯄꯤꯔꯒ ꯌꯦꯡꯍꯟꯕꯅꯦ ꯍꯥꯏꯕ? ꯑꯗꯣ ꯁꯦꯜ ꯄꯤꯔꯒ ꯌꯦꯡꯍꯟꯕꯗꯩ ꯁꯔꯨꯛꯄꯨꯗꯤ ꯌꯨꯝꯁꯤꯗ ꯄꯨꯔꯛꯇꯨꯅ ꯌꯨꯝꯁꯤꯗ ꯂꯩ. ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯌꯨꯛꯇ ꯅꯆꯥꯁꯤꯡꯒ ꯂꯥꯛꯃꯤꯟꯅꯗꯨꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯍꯜꯂꯨ. ꯈꯪꯗ꯭ꯔꯦꯗ ꯈꯨꯔꯥ, ꯍꯣꯔꯦꯟ ꯑꯩ ꯐꯖꯅ ꯈꯜꯂꯛꯈꯤꯒꯦ. ꯑꯗꯨꯗꯤ ꯈꯨꯔꯥ, ꯉꯁꯤꯒꯤꯗꯤ ꯍꯜꯂꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯕꯣꯄꯤꯁꯛꯅ ꯃꯈꯨꯔꯥ ꯑꯉꯧꯗ, ꯈꯨꯔꯥꯇꯣꯟ, ꯂꯩꯃꯔꯦꯝꯕꯤꯗꯨꯕꯨ ꯆꯠꯈ꯭ꯔꯕꯣ? ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯦꯅꯦ. ꯀꯩꯗꯧꯔꯒꯦ? ꯍꯌꯦꯡꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯆꯥꯛ ꯆꯥꯅꯒꯗꯧꯔꯤ. ꯃꯗꯨꯗ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ. ꯃꯥꯁꯨ ꯌꯨꯝꯗ ꯑꯄꯤꯛꯄ ꯃꯆꯥꯁꯤꯡꯗꯨ ꯂꯩꯕꯅꯤꯅ ꯉꯟꯅ ꯂꯥꯛꯄ ꯉꯝꯒꯗꯕ ꯃꯥꯟꯗꯦ. ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯆꯔꯁꯅꯨ. ꯉꯟꯅ ꯂꯥꯛꯑꯣ ꯍꯥꯏꯔꯨꯔꯅꯨ, ꯅꯨꯡꯉꯥꯏꯇꯦ. ꯍꯣꯏ ꯈꯨꯔꯥꯇꯣꯟ. ꯑꯗꯨ ꯏꯃꯧꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯣ? ꯅꯍꯥꯟꯗꯒꯤꯗꯤ ꯉꯁꯤꯅ ꯈꯤꯇꯪ ꯐꯒꯠꯄꯒꯨꯝ ꯇꯧꯏ. ꯑꯣ, ꯍꯤꯗꯥꯛꯇꯣ ꯆꯥꯡ ꯅꯥꯏꯅ ꯆꯥꯍꯜꯂꯨ. ꯑꯗꯣ ꯂꯩꯃꯔꯦꯝꯕꯤꯗꯣ ꯁꯦꯜꯗꯤ ꯄꯤꯕ꯭ꯔꯣ? ꯄꯤꯗꯤ. ꯁꯦꯜꯁꯨ ꯄꯤꯌꯨ ꯍꯥꯏꯔꯛꯄ꯭ꯔꯣ? ꯑꯩꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯔꯝꯕꯅꯤ. ꯑꯩꯅ ꯉꯁꯤ ꯄꯤꯒꯦ ꯍꯥꯏꯔꯝꯕꯅꯤ. ꯑꯩꯁꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ. ꯃꯁꯤ ꯍꯥꯏꯕ ꯏꯀꯥꯏꯕꯒꯤꯔ ꯉꯁꯤꯗꯤ ꯍꯥꯏꯔꯛꯇ꯭ꯔꯤ. ꯍꯣꯏ, ꯍꯌꯦꯡ ꯄꯤꯔꯁꯤ. ꯈꯔ ꯌꯥꯝꯅ ꯄꯤꯕꯤꯌꯨꯀꯣ, ꯃꯥꯗꯣ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ. マーディハーナがタンバミシンがどがマナデワイスハイディホイクラトアソンダナレイマレンビマユミアウジンガイダマチャーシングロブチャルラバマトンダマユンダハラグラミマチャヌピミクビナイマアイギアチャポッカアイギプリカレビルオハブドディベマレレクトリマシユンボドナセルピラカジャハイラガピレクトリマコイナセルドヘクピレクパカンダレラアギミクビサウドナアイディアルホジュマグレガダバニみんなnga sai soi dana lebiro na hairaga sese saurano haying sel pirak pakanda ne lebiragi ya roi hojung mag lega dabani hojung mag leba chakka dabani aina haying sel pirak pakanda lebirage hairedana wana ga wabani mikhubi sauraga imungda changkhirami leimarembina pitrupi iba angang managa saubaga susari wana ga wabani asumna matam khara haukhirami santi sunaba pharami santi leimarembida leimarembi nangbu chahi kaya surage kunipan sure adudi nangna engondagi chahi ahum khakta hanbani ne aidi nangse yam ahanga malure minasu hai aigi chahi ga saka yam chana de haina adubudi thabak yam subagini mani aidi chahi taraga mathoi taraga ni thoi suba kanda imana labukta thabak suba pubi ba hauri ado aina ba pharabasu nanga dubla uko isase hanaga manajri tabak kitang suba yadri tabak se kitang hek suba gane isase amta yadri laki ado hayingdi ai lakpa ngamgadaba mande kaidobu yawrage ichanu pa athombado masa nungaite adugi amaibada yengbu pubige tawbani o adudi angangdu naba phajiba phawbadi iche yumsida lana angangdu senaraga leiro ꯁꯦꯜꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯒꯁꯨ ꯅꯅꯥꯎꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ
ꯌꯥꯅꯤꯗ, ꯁꯦꯜꯒꯤ ꯑꯣꯏꯔꯕꯗꯤ ꯉꯔꯥꯡ ꯏꯕꯣꯄꯤꯁꯛꯅ ꯄꯤꯔꯛꯄꯗ ꯉꯥꯏꯔꯤ. ꯑꯣ, ꯑꯗꯨꯗꯤ ꯏꯆꯦ ꯅꯪ ꯍꯜꯂꯨ. ꯏꯆꯥꯅꯨꯄꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯊꯕꯛꯁꯤꯡꯁꯦ ꯑꯩ ꯇꯞꯅ ꯂꯣꯏꯁꯤꯜꯂꯒꯦ. ꯌꯥꯅꯤꯗ, ꯅꯊꯟꯇ ꯇꯧꯔꯗꯤ ꯋꯥꯔꯅꯤ. ꯃꯁꯤ ꯂꯣꯏꯁꯤꯜꯂꯝꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ. ꯌꯥꯅꯤ ꯏꯆꯦ, ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ. ꯐꯔꯦ, ꯑꯗꯨꯗꯤ ꯆꯠꯂꯒꯦꯀꯣ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃꯔꯦꯝꯕꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ. ꯂꯩꯃꯔꯦꯝꯕꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯥꯟꯇꯤꯅ ꯃꯥꯒꯤ ꯅꯨꯄꯥ ꯏꯕꯣꯄꯤꯁꯛꯇ, ꯅꯨꯄꯥ, ꯂꯩꯃꯔꯦꯝꯕꯤꯁꯦ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ 2-3 ꯈꯛꯇ ꯍꯟꯕꯅꯤ. ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯉꯥꯡꯅꯤꯅꯦ. ꯉꯟꯅ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯁꯛꯇꯣ ꯑꯍꯟ ꯃꯥꯜꯂꯤ. ꯃꯥꯗꯣ ꯐꯖꯅ ꯀꯦꯗꯕꯒꯤꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯁꯥꯟꯇꯤꯁꯨ ꯑꯉꯥꯡ ꯃꯤꯔꯣꯜꯂꯝꯃꯤ. ꯁꯥꯟꯇꯤꯅ, ꯏꯆꯦ ꯂꯩꯃꯔꯦꯝꯕꯤ, ꯍꯟꯗꯛꯁꯨ ꯅꯪ ꯑꯩꯈꯣꯏꯗ ꯂꯩꯗꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯕꯤꯕ ꯇꯥꯔꯦ. ꯌꯥꯏꯌꯦ. ꯅꯈꯣꯏꯗ ꯊꯕꯛ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯏꯆꯥꯁꯤꯡꯁꯨ mabuk thanna chak pizaba ngamli. Ado iche, handakti nangi angang anidusu yumsida puraktuna. Aikoi punna laiminarase. Iche na hangat handa chatpada nungaite. Adasu yumdudane mi kanasu laitaba. Ihang hangna laigadabado nungaiti. Iche matam chupada sida layu haibanati. Chahi ama ani kumbadi sida laiminarase haibani. Hoi. Adu oiradi yai. Hayeng mag icha anido yumsida puraga lagi. Asumna numituma haukhirami. Mikhubi mama laimarembida. Ima, aikoina chakadaba yumda inak yamna khunbra. Khulduda. Khwaidagi inak khunba. Mabuk mapau phaba hairagadi makhoi oiramgani. Adudi yam pharine. Yumduda lairadi aikoina setning ba chaning ba setpa chaba phangani. Mikhubi ima wa haigi. Nang yumduda lairaga tawning ba tawba yadi. Ima na haiba ingadabani. Lam henba yadi ko. Hoi, aisu khangi. Asumna laimarembi macha anibu puraga Santi khoida chattuna makhoida lairami. Mikhubi mama laimarembida. Ima, makhoigi yumsidi yam nungai. Mase, aikhoigi yumoramadi pharamgani bo. Tumilayuko mina tani. Nangne nopa siga sanaraga lairam. Ai imungi thaba inkhang loisimkige. Masi haiduna laimarembi mapanda thoraklami. Mikhubi makhoigi yumduda Santi khoigi yumaduga yingna rurabadi. Yamna khetnarami. Makhoigi yumadu koilai laiduna yenglami. Mapa nupa chinglena. Chiche, ai ising thakningi. Horene imala aga thau. Imanane mapanda thoamganu hai. Chiche, ai ising yam khaurangi. Nangsida lairamuko. Ai imadagi ising lobo chatluge. Masi haiduna Mikhubi mamana thamnamba kaadudagi thoraklami. Mahakna tholakpaduda angauga thengnaduna angauna. Isubu kadaida chatke hairino nangi nopadi. Ipo, ipanupado ising thakninge haibagi imathi balakpani. Ipanupadi akhoigi kaada lehawi. Haima, ising du khauranglabadi namathi trabasu. Nopado puraktuna chaksangsida adum changaga thakpa yabudubu. Yumse, nakhoigi yummakni khanduna legadabani ko. Hoipu. Santina laimarembida. Iche laimarembi nangse ampai. Aigi seba nithizana tawbi. Iche gi lamanse mapok tasu singba ngamlaroi. Karigi lamanu. Masidine minai amana mapugi damakta tawpham thokpa mathawni. Iche minai haiba wahaido sizanabigan. Aidi iche se aigi hekpok minaba iche ni khaliban. Iche na so aibu apok patanawgumna nungsibi. Ado nangbu chak lame haibadubu chak sida leiri ai inbiyuro. Yani iche isana dum chajarage. Sesi aine inbigi nangdi amaibuna lengbu khutpa tawganu ningthisana pothaduna layu haidudi. Asi haiduna laimarembina Santibu nungsina chak inbirami. Laimarembina Santibu luna tawbasi uraga Iboppisaksu yamna harauzarami. Manasu laimarembibu yamna thagatlami. Matamdi sumu haukhibana Santisu machanupa ama poklami. Laibak thiribadi Santi machanupa ama poklamlaga taibampal thadoktu na chatkirami. Pikliba angang macha adu laimarembina mama sakna mathanungda pamlami. Angausu Santi laikidaba numit mangani lairaga layong khangdaba lainana adumak sikirami. Pikliba angang macha adubu Iboppisakna tomthin haina thonbirami. Iboppisakna laimarembida. Laimarembi, angang ase aina pambadi yade. Nangna bu hek pamnagadi phana kaplabasu hekta toki.
Mabuk lambagi oiramgani magi sangomdusu loirabani ngasai leiba chatke tawbado kauthouri ai leiruragi masi haiduna ibo pisak angangi sangom leiba chatlam leimarimbi kabliba tomthinbu themlami ibo pisak apikpa machanupagi khalaga mahak leimarimbi bu magi nupi oirage haina khalami manatanadi machanupa asibu apokpa machamakni khanduna yokpa ngamoi haina khalami asumna leimarimbi bu ibo pisakna nupi atombi oina lawsilami leimarimbi su tomthingi khallaga ibo pisaki nupi atombi oibada yarami matamdi sum haukibana mikhubi laisa pungkak pharaklami ibo pisakna mikhubi amasung chinglenbo apokpa machagumna khanduna nusibirami adubo chinglenga mikhubi nagadi ibo pisakpo apokpa mapagumna khalamde maming tangi pabung haina kaurami leimarimbi machanupida nopa tomthinse senaramuko ai imungi thabak loisinkhige matomda sanasanu kaino angang machasu nate chahi mari manga surabasibu hai adu oirabasu angang ninane khangjabadi pukhida khungkhiba tare taroida kedobai taduino mase maini masina isingni haiba loina khangabasibu mikhubi karigino nangna aduk talido thabak awaba taw haibasu nate angang si khakta senaramo haibani ai imungi thabak tawgi haibani aduna jaga nang imungi thabak singse taw angang se ai senage is ai de kedo bagi imungi thabak tawdiba ai sibu yumsigi minairo mikhubi adumaina haigan ai khoini yumsida leiba phanglibase laibak yamna pharaban napa sigi laman yamna tolibani yeng mana naupa nupaga nangase apopa machamakni khanduna noina chaning thakningba loina leiribasidi masidine mana tawpham thopani mana imase nungsipami haina laurabanina yare mikhubi aduda lepo nangi dugi nawongna tawadudine ai pamde masi hairamnaga leimarembi machanupa tomthinbu makhut samduna chaksamlomda purami leimarembi na macha tomthinbu piklingaidagi yoglakpana apokpa machagumna yamna nungsiram mama leimarembi chakraba matung mikhubina apokpa macha sunatabasida yamlunaga tawradan matamduda chinglen sumachegi manakta changlaktuna iche kedaurage nathanda murum solaga leidubo ho imase aikhoi anidagi poktoba macha sina hena nusikre aduni aikhoi dagi amaduna hena nusiribani ado iche leiriba lanthum singse aikhoi ani gi su pabungna saruk pirakadro piraktradi kainu aikhoi ani su yumsigi mi oirabani adudi iche aikhoi se inakera khunbagi macha haibado oirabani ko oirabani matam aduda ibo pisaksu macha anina manakta changlaktuna nakhoi anibu kari sanarinone mikhubina oidaba ngangduna kaisa sanadeda chinglense sanapot lebiu hai adugibu ipana lebiraga loiredana hojik leirusi haibra babong hayeng oina leirase nakhoi anina chaningba apamba leiraga sune aingonda loina hairauko aise mitop kumna khangan aise nangi apokpa napa natragasu apokpa napagumna napamakni haina khal hoi babong ado babong yumse akhoigi su yumni hai ichena sibu chumbro hoini yumse nakhoigi su yauribani aigi leiriba lanthum sampati pumnamakse nakhoigi nangi nanaw nupa tomthinbu su nakhoigi hek pokminaba nanaw nupa ni haina khangadabani nachil nanaw nungsi chanana leminagadabani adudi nakhoi ani wari sanaruko babung thabak ama chatlukhige masi haiduna ibo pisak chatkiram mahak chatkraba matungda mikhubina keidobagi babungda adu hayinu nangsidi nachinyam yaw is adu khakta haibabu babungna su jaidi phusu phudana adu oirabasu mathangdadine nangonda wamta hairo iche ai soikre mathangdadine iche na haiba wa bumba babungda sukai hairo adu neba ado aikhoi yum maningi leikol ama leibado aduda chatlusi hainau amunba mayam taramgani khulaga charusi adudi iche inaw tomthinsu pubisira pubiroise akhoi ni tejasi asumna makhoi ani khakta leikol aduda chatlamni tomthinnadi machega mayambaga makhoi ani ka sananinglami adubu mikhubiga chinglenganadi tomthinna sananinglamde matamdi som haukibana haujikti chinglenga tomthinga pakhang pharaklami leimarembidi macha singna pakhang leisa pharakpa matam aduda masage anaba amana laikatnaba ngamdana sikirami
ꯃꯃꯥ ꯂꯩꯈꯤꯗꯕ ꯃꯇꯨꯡ ꯆꯤꯡꯂꯦꯟꯒ ꯃꯤꯈꯨꯕꯤꯒꯁꯨ ꯄꯥꯈꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯀꯗ꯭ꯔꯥ, ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯊꯣꯛꯂꯕꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯄꯤꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ꯫ ꯆꯤꯡꯂꯦꯟꯅ ꯃꯆꯦꯗ "ꯏꯆꯦ, ꯅꯪꯕꯨ ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯅꯗ꯭ꯔꯤꯕꯣ?" "ꯀꯔꯤ ꯅꯨꯄꯥꯅꯣꯗ, ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯅꯨꯄꯥꯒꯤ ꯋꯥꯈꯜꯒ ꯆꯪꯗꯦ." "ꯀꯔꯤ ꯃꯊꯥꯅꯣꯅꯦ ꯏꯆꯦꯅ ꯁꯥꯏꯗꯨꯕꯣ?" "ꯑꯩꯈꯣꯏ ꯃꯥꯁꯨ ꯂꯩꯇ꯭ꯔꯤ, ꯄꯥꯕꯨꯡꯁꯨ ꯑꯩꯈꯣꯏꯕꯨ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ?" "ꯍꯦꯔꯥ, ꯇꯥꯜꯂꯣꯏꯗ, ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯤ ꯌꯥꯝ ꯐꯩꯁꯤꯗꯤ." "ꯐꯔꯤꯅꯤ ꯇꯥꯟꯗ꯭ꯔꯗꯤ, ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯨ ꯁꯔꯨꯛ ꯄꯤꯔꯛꯀꯗ꯭ꯔꯅꯦ?" "ꯄꯤꯅꯤꯗ, ꯀꯩꯒꯤ ꯄꯤꯔꯣꯏꯗꯣꯏꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯅꯤ, ꯂꯟꯊꯨꯝꯁꯤꯡ ꯑꯁꯦ ꯐꯪꯐꯝ ꯊꯣꯛꯏ." "ꯑꯩꯗꯤ ꯊꯥꯖꯗꯦꯕꯣ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯃꯆꯥꯅꯨꯄꯥ ꯑꯄꯣꯛꯄꯁꯤ ꯈꯛꯇꯗ ꯄꯤꯒꯗꯕ ꯃꯥꯜꯂꯤ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥꯁꯨ ꯅꯠꯇꯦ." "ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤꯅꯦ, ꯃꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯑꯒ ꯂꯣꯏꯔꯦ, ꯑꯗꯨꯒ ꯂꯟꯊꯨꯝ ꯄꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦ꯫ ꯍꯅꯨꯕꯁꯤꯗꯤ ꯆꯍꯤ 4-5 ꯂꯩꯔꯗꯤ ꯁꯤꯔꯗꯕꯅꯤ." "ꯑꯗꯨꯁꯨ ꯌꯥꯏꯅꯦ, ꯃꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯑꯗꯤ ꯂꯟꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯣꯏꯍꯧꯔꯅꯤ." "ꯏꯆꯦ, ꯑꯗꯨꯗꯤ ꯃꯆꯥꯅꯨꯄꯥꯁꯦ ꯍꯥꯠꯇꯣꯛꯑꯁꯤꯔꯣ, ꯍꯨ ꯄꯤꯖꯔꯒ?" "ꯌꯥꯏꯌꯦ, ꯍꯨꯗꯣ ꯍꯌꯦꯡ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯂꯩꯔꯛꯑꯒꯦ." ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯃꯆꯦꯒ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯏꯆꯦ, ꯐꯤꯔꯣꯜ ꯁꯨꯕꯤ ꯅꯨꯄꯤꯗꯨꯁꯨ ꯂꯥꯛꯇ꯭ꯔꯤ, ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯡꯁꯦ ꯏꯆꯦꯅ ꯈꯔ ꯁꯨꯕꯤꯌꯨ." "ꯏꯁ, ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯃꯤꯅꯥꯏꯔꯣ? ꯅꯁꯥꯅ ꯁꯨ ꯌꯥꯗ꯭ꯔꯣ? ꯅꯈꯨꯠ ꯄꯥꯟꯗꯕ꯭ꯔꯣ?" ꯇꯣꯝꯊꯤꯟꯅ ꯅꯨꯡꯉꯥꯏꯇꯅ "ꯏꯆꯦ, ꯏꯁꯥꯅ ꯁꯨꯒꯗꯕꯗꯣ ꯈꯨꯠꯁꯦ ꯅꯥꯕꯒꯤꯅꯤ." "ꯊꯕꯛ ꯇꯧꯔꯝꯗꯥꯏꯗꯗꯤ ꯈꯨꯠꯇꯣ ꯅꯥꯔꯝꯒꯅꯤ, ꯑꯗꯨꯒ ꯆꯥꯕ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ꯫ ꯅꯁꯥꯅ ꯁꯨꯕ ꯉꯝꯗ꯭ꯔꯒꯅꯅꯦ, ꯍꯌꯦꯡ ꯐꯤ ꯁꯨꯕꯤ ꯅꯨꯄꯤ ꯂꯥꯛꯑꯒ ꯁꯨꯍꯜꯂꯨ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯤꯈꯨꯕꯤ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯉꯥꯡꯂꯝꯃꯤ꯫ ꯇꯣꯝꯊꯤꯟ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯁꯤ ꯈꯛꯇ ꯃꯆꯦꯗ ꯃꯥꯒꯤ ꯐꯤꯔꯣꯜ ꯁꯨꯕꯤꯌꯨ ꯍꯥꯏꯖꯕꯅꯤ꯫ ꯃꯆꯦꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯃꯥꯒꯤ ꯀꯥꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯅꯗꯤ ꯃꯆꯦ ꯑꯃꯗꯤ ꯃꯌꯥꯝꯕꯕꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯦ ꯃꯌꯥꯝꯕꯅꯤ ꯈꯟꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯂꯟ ꯊꯨꯝꯒꯤꯗꯃꯛꯇ ꯌꯦꯡꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈꯤꯗꯨꯅ ꯃꯤꯈꯨꯕꯤ ꯀꯩꯊꯦꯜꯗ ꯍꯨ ꯑꯗꯨ ꯂꯣꯟꯅ ꯂꯩꯔꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯤꯈꯨꯕꯤꯅ ꯆꯤꯡꯂꯦꯟꯗ "ꯍꯨꯁꯤꯗꯤ ꯑꯩꯅ ꯂꯩꯔꯛꯏ, ꯍꯥꯞꯄꯗꯤꯅꯦ ꯅꯪꯅ ꯍꯣꯔꯦꯟ ꯆꯥꯛꯇꯨꯗ ꯍꯥꯞꯄꯨ." "ꯉꯝꯃꯣꯏ ꯏꯆꯦ, ꯏꯆꯦꯅ ꯍꯥꯞꯄꯨ, ꯑꯩ ꯀꯤꯖꯩ." "ꯅꯨꯄꯥ ꯑꯣꯏꯔꯒ ꯑꯗꯨꯐꯥꯎ ꯉꯝꯃꯣꯏꯗꯕ, ꯑꯩ ꯇꯧꯒꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯤꯈꯨꯕꯤ ꯇꯣꯝꯊꯤꯟꯅ ꯆꯥꯒꯗꯕ ꯆꯥꯛ ꯑꯗꯨꯗ ꯂꯣꯟꯅ ꯍꯨ ꯑꯗꯨ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯇꯣꯝꯊꯤꯟꯒꯤ ꯃꯄꯥ ꯏꯕꯣꯄꯤꯁꯛꯅ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯗ "ꯏꯄꯥꯒꯤ ꯇꯣꯝꯊꯤꯟ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯅꯪꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯣ ꯈꯥꯛꯄꯤꯔꯕꯅꯤ, ꯆꯥꯔꯨꯔꯣ." "ꯄꯥꯕꯨꯡ ꯈꯣꯏꯗꯤ ꯆꯥꯔꯕꯣ?" "ꯆꯥꯔꯦ, ꯅꯪ ꯈꯛꯇ ꯉꯥꯏꯔꯕꯅꯤ." ꯇꯣꯝꯊꯤꯟꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯥꯛꯄꯤꯕ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯥꯔꯝꯃꯤ꯫ ꯃꯤꯈꯨꯕꯤꯁꯨ ꯇꯣꯝꯊꯤꯟ ꯑꯗꯨ ꯆꯥꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯂꯣꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯍꯨ ꯍꯥꯞꯄꯤ ꯍꯥꯏꯕ ꯈꯪꯗꯕꯅ ꯆꯥꯛ ꯑꯗꯨ ꯍꯥꯎꯅ ꯆꯥꯔꯝꯃꯤ꯫ ꯃꯤꯈꯨꯕꯤ ꯇꯣꯝꯊꯤꯟꯅ ꯆꯥꯛ ꯆꯥꯔꯝꯕꯗꯨꯗ "ꯉꯁꯤꯗꯤ ꯅꯪꯁꯨ ꯅꯃꯥ ꯑꯁꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯇꯥꯔꯦꯗꯅ." ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯤꯈꯨꯕꯤ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯊꯤꯟ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯥꯛ ꯑꯗꯨ ꯍꯨ ꯌꯥꯎꯕꯅ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯇꯤ ꯃꯆꯥꯅꯨꯄꯥꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯤꯈꯤꯕ ꯑꯁꯤꯗ ꯃꯊꯃꯣꯏꯗꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯝꯃꯤ꯫ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯗꯤ ꯃꯄꯥꯜ ꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯁꯥꯁꯤꯟꯅꯔꯒ ꯃꯅꯨꯡꯗꯗꯤ ꯂꯩꯔꯤꯕ ꯂꯟꯊꯨꯝꯁꯤꯡ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯍꯧꯔꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛ ꯃꯆꯥꯅꯨꯄꯥ ꯇꯣꯝꯊꯤꯟꯅ ꯂꯩꯇ꯭ꯔꯒꯁꯨ ꯃꯆꯥ ꯑꯅꯤ ꯂꯩꯔꯤ ꯈꯟꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯊꯣꯛꯄ ꯇꯝꯂꯝꯃꯤ꯫ "ꯏꯆꯦ, ꯄꯥꯕꯨꯡꯗ ꯂꯩꯔꯤꯕ ꯂꯟꯊꯨꯝ ꯏꯪꯈꯣꯜꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯟꯕꯤꯔꯣ ꯍꯥꯏꯔꯁꯤꯔꯥ?" "ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯁꯦ, ꯄꯥꯕꯨꯡꯅ ꯑꯩꯈꯣই ꯑꯅꯤꯕꯨ ꯂꯥꯟꯅ ꯈꯜꯂꯅꯤ꯫ ꯃꯥꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗ꯭ꯔꯀꯥꯟꯗ ꯍꯥꯏꯁꯤ." "ꯑꯗꯨꯗꯤ ꯌꯥꯏ, ꯍꯧꯖꯤꯛꯇꯤ ꯄꯥꯕꯨꯡꯁꯦ ꯅꯨꯡꯁꯤꯕ ꯁꯥꯔꯒ ꯂꯩꯃꯤꯟꯅꯒꯗꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯃꯤ ꯅꯨꯄꯤꯁꯦ ꯑꯃꯃꯨꯛ ꯁꯤꯜꯂꯁꯤ, ꯍꯌꯦꯡ ꯅꯪꯅ ꯈꯔ ꯊꯤꯔꯛꯑꯣ." "ꯍꯣꯏ ꯏꯆꯦ, ꯑꯩ ꯊꯤꯔꯛꯑꯒꯦ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ "ꯏꯆꯦ, ꯍꯟꯗꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯁꯨꯅꯅꯕ ꯊꯝꯕ ꯊꯥꯁꯅꯥꯁꯦ ꯊꯕꯛ ꯁꯨꯕ ꯌꯥꯝꯅ ꯀꯜꯂꯤ." "ꯀꯟꯕꯅꯤ, ꯃꯤ ꯃꯄꯥꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯊꯥꯛꯏꯅꯤ꯫ ꯃꯄꯥꯗꯨꯗꯤꯅꯦ ꯑꯌꯨꯛ ꯉꯟꯅ ꯊꯣꯛꯂꯒ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯀꯅꯤ." "ꯃꯄꯥꯗꯣ ꯃꯔꯛ ꯃꯔꯛꯇꯁꯨ ꯌꯨ ꯉꯥꯎꯗꯨꯅ ꯂꯝꯕꯤꯗ ꯇꯨꯝꯕ ꯊꯦꯡꯅꯩ." "ꯃꯄꯥꯗꯣ ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ." ꯃꯇꯝ ꯑꯗꯨꯗ ꯊꯥꯁꯅꯥꯅ "ꯏꯆꯦ ꯃꯤꯈꯨꯕꯤ, ꯈꯨꯔꯥ ꯏꯕꯣꯄꯤꯁꯛꯁꯦ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ, ꯂꯥꯌꯦꯡꯅꯕ ꯑꯃꯥꯏꯕ ꯀꯧꯁꯤꯔꯥ?"
ꯌꯥꯅꯤ ꯀꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯐꯔꯛꯀꯅꯤ. ꯆꯤꯡꯂꯦꯟꯒ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯀꯅꯤ. ꯅꯪꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯑꯩꯈꯣꯏ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯃꯤꯟꯅꯔꯝꯃꯨ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯗꯣ ꯃꯄꯥ ꯅꯥꯏ ꯍꯥꯏꯕ ꯊꯧꯁꯥꯗ ꯃꯈꯣꯏꯅ ꯆꯠꯀꯗꯕ ꯊꯕꯛ ꯑꯗꯨ ꯆꯠꯂꯝꯃꯤ. ꯊꯥꯁꯅꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯆꯤꯡꯂꯦꯟꯒ ꯃꯤꯈꯨꯕꯤꯒꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯁꯅꯥꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯏꯕꯣꯄꯤꯁꯛꯀꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯀꯔꯤ ꯃꯆꯥꯁꯤꯡ ꯃꯄꯥ ꯅꯥꯏ ꯍꯥꯏꯔꯒ ꯀꯩꯁꯨ ꯌꯦꯡꯉꯝꯗꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯏꯕꯣꯄꯤꯁꯛꯅ ꯊꯥꯁꯅꯥ ꯈꯨꯔꯥꯁꯦ ꯏꯁꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ. ꯅꯆꯦ ꯃꯤꯈꯨꯕꯤꯗꯣ ꯑꯃꯥꯏꯕ ꯑꯃꯨꯛꯇ ꯀꯧ ꯍꯥꯏꯌꯨ. ꯈꯨꯔꯥ, ꯏꯆꯦ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯗꯤ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ. ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗ ꯂꯣꯏꯔꯦ. ꯈꯨꯔꯥ, ꯑꯃꯥꯏꯕꯗꯣ ꯑꯩꯅ ꯑꯣꯏꯅ ꯀꯧꯕꯤꯔꯨꯔꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯂꯝꯃꯤ. ꯑꯁꯣꯝꯗꯅ ꯃꯤꯈꯨꯕꯤꯅ ꯍꯅꯨꯕꯗꯣ ꯅꯥꯗꯨꯅ ꯁꯤꯔꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ. ꯑꯗꯨꯅꯤ ꯃꯥꯅ ꯅꯥꯕꯗꯣ ꯑꯃꯥꯏꯕꯗ ꯑꯝꯇ ꯌꯦꯡꯍꯜꯂꯣꯏꯁꯤ. ꯌꯦꯡꯍꯜꯂꯨꯁꯤ. ꯁꯤꯒꯦ ꯁꯤꯁꯅꯨ. ꯅꯨꯡꯁꯤꯗꯦ. ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝꯁꯦ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯂꯩꯅꯗꯕꯒꯤ ꯃꯤ ꯂꯩꯒꯗꯕ ꯌꯨꯝꯕꯨ ꯃꯥꯟꯗ꯭ꯔꯦ. ꯆꯤꯡꯂꯦꯟꯅ ꯏꯆꯦ ꯃꯇꯝ ꯈꯔꯗꯤ ꯁꯤꯗ ꯂꯩꯁꯤ. ꯌꯥꯏ. ꯍꯅꯨꯕꯗꯨꯗꯤ ꯊꯥꯁꯅꯥꯅ ꯑꯗꯨꯝ ꯁꯦꯟꯅꯔꯝꯃꯅꯤ. ꯑꯗꯨ ꯏꯆꯦ, ꯍꯅꯨꯕꯗꯣ ꯃꯆꯥꯅꯨꯄꯥ ꯍꯥꯠꯄꯒꯨꯝꯅ 마수 ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈ꯭ꯔꯁꯤꯔꯣ? ꯍꯦ, ꯇꯧꯔꯒꯨꯝꯁꯤ. ꯁꯤꯒꯗꯕ ꯀꯨꯏꯗ꯭ꯔꯕꯗꯨꯕꯨ ꯃꯥ ꯁꯤꯔꯗꯤꯅꯦ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯅꯤ. ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯂꯩꯔꯝꯃꯤ. ꯊꯥꯁꯅꯥꯗꯤ ꯑꯃꯥꯏꯕ ꯄꯨꯔꯛꯇꯨꯅ ꯏꯕꯣꯄꯤꯁꯛꯄꯨ ꯌꯦꯡꯍꯜꯂꯝꯃꯤ. ꯕꯦꯃꯥ, ꯅꯪꯒꯤ ꯄꯥꯕꯨꯡꯒꯤ ꯂꯩꯅꯥꯁꯦ ꯑꯩ ꯈꯪꯗꯦ. ꯁꯤꯒꯨꯝꯕ ꯂꯩꯅꯥꯁꯤꯗꯤ ꯑꯩ ꯊꯦꯡꯅꯔꯛꯇ꯭ꯔꯤ. ꯑꯩꯅ ꯐꯍꯟꯕ ꯉꯝꯂꯣꯏ. ꯃꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯊꯥꯁꯅꯥ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯀꯛꯉꯥꯎꯅꯔꯝꯃꯤ. ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯇꯧꯁꯤꯒꯦ? ꯍꯅꯨꯕꯅ ꯑꯅꯥꯕ ꯑꯗꯨꯝ ꯈꯪꯗꯅ ꯂꯩꯕꯁꯦ ꯌꯦꯡꯗꯨꯅ ꯂꯩꯒꯗ꯭ꯔꯥ? ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯍꯅꯨꯕꯁꯦ ꯐꯍꯟꯅꯕ ꯍꯣꯠꯅꯒꯦ. ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥꯅ ꯏꯕꯣꯄꯤꯁꯛꯄꯨ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ. ꯊꯥꯁꯅꯥ ꯏꯕꯣꯄꯤꯁꯛꯀꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧ, ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯠ, ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯨꯛ ꯇꯧꯕꯗ ꯋꯥꯖꯔꯕꯅꯤ. ꯑꯗꯨꯕꯨ ꯃꯥ ꯋꯥꯏ ꯍꯥꯏꯔꯝꯗꯦ. ꯊꯥꯁꯅꯥ, ꯆꯤꯡꯂꯦꯟꯒ ꯃꯤꯈꯨꯕꯤꯒꯗꯨꯕꯨ ꯍꯜꯂꯛꯇ꯭ꯔꯤꯕꯔꯣ? ꯍꯜꯂꯛꯇ꯭ꯔꯤꯌꯦ. ꯀꯔꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ? ꯃꯄꯥ ꯅꯥꯏ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯖꯥꯠꯂꯥ? ꯑꯩꯅꯗꯤ ꯃꯈꯣꯏꯕꯨ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯡ ꯊꯨꯡꯍꯜꯂꯤ. ꯑꯗꯨꯒ ꯃꯈꯣꯏꯗꯤ ꯑꯩꯅ ꯅꯥꯔꯛꯂꯕ ꯃꯇꯝꯗ ꯑꯩꯕꯨ ꯀꯔꯤꯁꯨ ꯌꯦꯡꯕꯤꯗꯦ. ꯊꯥꯁꯅꯥꯅ ꯈꯨꯔꯥ, ꯃꯣꯏꯒꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯍꯜꯂꯛꯇꯕ ꯑꯣꯏꯔꯝꯒꯅꯤ. ꯀꯔꯤꯒꯤ ꯊꯕꯛꯅꯣ? ꯃꯣꯏꯅ ꯀꯔꯤ ꯊꯕꯛꯄꯨ ꯁꯨꯗꯅ ꯂꯦꯝꯖꯥ ꯆꯥꯔꯒ ꯂꯩꯕꯗꯨꯗ ꯅꯪꯁꯨ ꯋꯥꯔꯝꯒꯅꯤ. ꯅꯌꯨꯝꯗ ꯑꯃꯨꯛ ꯆꯠ, ꯁꯤꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟ ꯋꯥꯔꯝꯃꯅꯤꯗꯣ. ꯋꯥꯗꯤꯗ ꯈꯨꯔꯥ, ꯅꯨꯡꯇꯤꯒꯤ ꯇꯧꯕ ꯊꯕꯛꯅꯤꯅ ꯑꯗꯨꯝ ꯍꯩꯅꯔꯦ. ꯑꯗꯣ ꯅꯪꯒꯤ ꯄꯥꯕꯨꯡꯗꯨꯕꯨ ꯌꯨ ꯊꯛꯄ ꯈꯔ ꯍꯜꯂꯕꯣ? ꯀꯥꯏꯗꯒꯤ ꯍꯟꯕꯅꯣꯗ ꯈꯨꯔꯥ, ꯍꯦꯟꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯤ. ꯅꯣꯡꯃꯇ ꯌꯨ ꯊꯛꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕꯅꯤ. ꯈꯪꯗ꯭ꯔꯦꯗ ꯅꯣꯏ ꯄꯥꯕꯨꯡꯁꯦ. ꯍꯥꯟꯅꯗꯤꯅꯦ ꯌꯨ ꯍꯥꯏꯕꯁꯦ ꯃꯅꯝ ꯐꯥꯎꯕ ꯍꯩꯅꯔꯝꯗꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯃꯥꯅ ꯂꯩꯈꯤꯗꯕ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯗ ꯂꯥꯏꯆꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ. ꯏꯕꯣꯄꯤꯁꯛꯁꯨ ꯊꯥꯁꯅꯥꯅ ꯅꯤꯡꯊꯤꯅ ꯁꯦꯕꯥ ꯇꯧꯕꯤꯕꯗꯒꯤ ꯑꯅꯥꯕ ꯐꯒꯠꯂꯛꯂꯝꯃꯤ. ꯊꯥꯁꯅꯥꯅ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯕꯁꯤ ꯎꯔꯒ ꯏꯕꯣꯄꯤꯁꯛꯅ ꯊꯥꯁꯅꯥꯕꯨ ꯃꯆꯥꯅꯨꯄꯤꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ. ꯊꯥꯁꯅꯥꯅꯁꯨ ꯏꯕꯣꯄꯤꯁꯛꯄꯨ ꯃꯄꯥꯒꯨꯝꯅ ꯅꯨꯡꯁꯤꯗꯨꯅ ꯐꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ. ꯅꯣꯡꯃ ꯃꯤꯈꯨꯕꯤꯅ ꯆꯤꯡꯂꯦꯟꯗ ꯅꯥꯎ, ꯑꯩꯗꯤ ꯍꯅꯨꯕꯁꯦ ꯃꯁꯥ ꯁꯣꯟꯖꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯀꯟꯁꯤꯜꯂꯛꯏ. ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯑꯗꯨ ꯑꯣꯏꯔꯒꯅ ꯃꯆꯥꯅꯨꯄꯥ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯈꯤꯕꯗꯧꯅ ꯃꯥꯁꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ? ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ. ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ. ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯏꯕꯣꯄꯤꯁꯛꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯏꯕꯣꯄꯤꯁꯛ ꯃꯊꯃꯣꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ. ꯑꯗꯨꯒ ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡ ꯐꯥꯊꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯃꯇꯣꯝꯇ ꯑꯩꯅꯗꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯔꯒ ꯅꯈꯣꯏ ꯑꯅꯤꯗꯤ ꯐꯠꯇꯕꯅ ꯑꯩꯒꯤ ꯂꯟ ꯊꯨꯝ ꯄꯥꯝꯕ ꯑꯣꯏꯔꯦ. ꯈꯪꯒꯅꯤꯗꯅ ꯑꯩꯒꯤ ꯂꯟ ꯊꯨꯝꯁꯤꯡꯁꯦ ꯅꯈꯣꯏ ꯑꯅꯤꯗ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯔꯣꯏ. ꯏꯕꯣꯄꯤꯁꯛ ꯃꯇꯣꯝꯇ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯀꯅꯥꯗ ꯄꯤꯁꯤꯒꯦ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯊꯥꯁꯅꯥꯁꯤ ꯃꯃꯤꯡꯇꯒꯤ
ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯍꯜꯂꯒꯦ, ꯃꯥꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯄꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯊꯥꯁꯅꯥꯅ ꯏꯕꯣꯄꯤꯁꯛ ꯈꯣꯏꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯤꯉꯩ ꯏꯕꯣꯄꯤꯁꯛ ꯊꯥꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯊꯥꯁꯅꯥ, ꯈꯨꯔꯥ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯑꯩꯅ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯅꯪ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯑꯩ ꯅꯪꯕꯨ ꯊꯥꯖꯕꯒꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯍꯣꯏ ꯈꯨꯔꯥ, ꯀꯩ ꯋꯥꯅꯣ ꯍꯥꯏꯌꯨ, ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨ, ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯉꯁꯤ." ꯊꯥꯁꯅꯥ ꯁꯥꯎꯗꯨꯅ, "ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯨ ꯀꯩꯅꯣ? ꯅꯆꯥꯒꯨꯝꯕ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ? ꯑꯩꯅꯗꯤ ꯅꯪꯁꯦ ꯏꯄꯥꯒꯨꯝꯕꯅꯤ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ..." "ꯊꯥꯁꯅꯥ, ꯅꯪꯅ ꯈꯜꯂꯤꯕꯗꯨꯒ ꯑꯩꯅ ꯈꯟꯕꯁꯤꯒ ꯑꯣꯟꯅꯔꯦ." ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯄꯤꯁꯛꯅ ꯑꯁꯦꯡꯕ ꯋꯥꯐꯝ ꯄꯨꯝꯕ ꯊꯥꯁꯅꯥꯗ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯊꯥꯁꯅꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ, "ꯊꯥꯁꯅꯥ, ꯅꯪ ꯈꯨꯔꯥꯕꯨ ꯂꯥꯟꯅ ꯂꯧꯒꯅꯨ꯫ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯑꯩꯕꯨꯁꯨ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯅ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯔꯥ, ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯥꯟꯊꯣꯛꯎ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯈꯤꯕ ꯇꯥꯔꯒꯗꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯦ ꯅꯪꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯜꯂꯝꯂꯅꯤ꯫ ꯃꯗꯨ ꯄꯥꯟꯁꯤꯜꯂꯝꯂꯕꯗꯤ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯌꯥꯔꯦ꯫ ꯈꯨꯔꯥ, ꯈꯨꯔꯥꯒꯤ ꯃꯇꯦꯡꯕꯨꯗꯤ ꯄꯥꯡꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯤꯅ ꯑꯩꯕꯨ ꯂꯟ-ꯊꯨꯝ ꯄꯥꯝꯕꯒꯤꯗꯃꯛꯇ ꯍꯅꯨꯕꯗ ꯂꯩꯕꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯣꯛꯅꯒꯅꯤ, ꯀꯔꯦꯝꯅꯒꯅꯤ." "ꯊꯥꯁꯅꯥ, ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯐꯠꯇꯕ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯦ ꯃꯄꯨ ꯑꯣꯏꯕꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯪꯒꯤ ꯑꯣꯏꯕꯤꯌꯨ." ꯏꯕꯣꯄꯤꯁꯛꯅ ꯍꯥꯏꯃꯟꯕꯗꯒꯤ ꯊꯥꯁꯅꯥꯅꯁꯨ ꯌꯥꯔꯝꯃꯤ꯫ ꯊꯥꯁꯅꯥꯁꯨ ꯃꯆꯥꯅꯨꯄꯥꯒ ꯃꯆꯥꯅꯨꯄꯤꯒꯅ ꯃꯄꯥ ꯏꯕꯣꯄꯤꯁꯛꯄꯨ ꯍꯥꯠꯅꯅꯕ ꯊꯧꯔꯥꯡ ꯁꯤꯜꯂꯦ ꯈꯪꯕꯗꯒꯤ ꯏꯕꯣꯄꯤꯁꯛꯄꯨ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯁꯅꯥꯅ ꯏꯕꯣꯄꯤꯁꯛꯄꯨ ꯐꯖꯅ ꯁꯦꯟꯅꯕꯗꯒꯤꯗꯤ ꯏꯕꯣꯄꯤꯁꯛ ꯐꯠꯇꯕ ꯃꯆꯥꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ, "ꯏꯆꯦ, ꯀꯩꯅꯣ ꯍꯅꯨꯕꯁꯤ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛꯇ ꯍꯨ ꯍꯥꯞꯂꯒ ꯁꯨꯡꯁꯤ ꯁꯤꯗ꯭ꯔꯤꯁꯤꯕꯨ? ꯁꯤꯗꯤ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯁꯤꯜꯂꯛꯑꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕꯁꯤꯡꯁꯦ ꯈꯪꯈ꯭ꯔꯕ ꯖꯥꯠꯂꯥ?" "ꯈꯪꯉꯝꯃꯣꯏꯗ, ꯑꯩꯈꯣꯏꯅ ꯍꯨ ꯍꯥꯞꯂꯤꯕ ꯆꯥꯛ ꯑꯗꯣ ꯆꯥꯗꯕꯒꯤ ꯑꯣꯏꯔꯝꯒꯅꯤ." ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯄꯤꯁꯛ ꯃꯆꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯤꯉꯩꯗꯅꯦ, ꯄꯥꯕꯨꯡ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ." "ꯀꯩ ꯋꯥꯅꯣ ꯄꯥꯕꯨꯡ?" "ꯑꯩꯁꯦ ꯍꯅꯨꯔꯛꯂꯦ꯫ ꯅꯈꯣꯏꯅꯁꯨ ꯑꯩꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩ ꯊꯥꯁꯅꯥꯒ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤ꯫ ꯃꯥꯗꯤ ꯑꯍꯟꯒꯤ ꯁꯦꯕꯥ ꯇꯧꯕꯁꯨ ꯅꯤꯡꯊꯤꯅ ꯍꯩ." ꯆꯤꯡꯂꯦꯟꯅ, "ꯀꯩ ꯋꯥꯅꯣꯗ ꯄꯥꯕꯨꯡ? ꯍꯅꯨꯔꯀꯥꯟꯁꯤꯗ ꯊꯥꯁꯅꯥꯅꯁꯨ ꯌꯥꯔꯛꯑꯣꯏ, ꯃꯤꯅꯁꯨ ꯅꯣꯛꯅꯒꯅꯤ." "ꯊꯥꯁꯅꯥꯕꯨꯗꯤ ꯑꯩꯅ ꯊꯦꯝꯒꯦ, ꯌꯥꯅꯤ." "ꯑꯁ ꯄꯥꯕꯨꯡ, ꯃꯗꯨ ꯅꯨꯡꯉꯥꯏꯔꯣꯏꯗ." "ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯍꯅꯨꯕ ꯃꯌꯥꯝ ꯑꯃ ꯃꯌꯨꯝ ꯄꯥꯜꯂꯤꯕꯁꯤꯗꯤ ꯑꯩꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯍꯣꯡꯂꯔꯣꯏ꯫ ꯍꯌꯦꯡꯃꯛ ꯊꯥꯁꯅꯥꯒ ꯑꯩꯈꯣই ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧ꯫ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯔꯒꯗꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯣꯏꯍꯧꯔꯗꯕꯅꯤ." ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯄꯤꯁꯛ ꯆꯠꯈꯤꯔꯝꯃꯤ꯫ "ꯏꯆꯦ, ꯍꯧꯖꯤꯛꯇ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯣ ꯇꯥꯍꯧꯕ꯭ꯔꯥ? ꯊꯥꯁꯅꯥꯒ ꯂꯨꯍꯣꯡꯂꯕꯗꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯇ ꯑꯣꯏꯍꯧꯔꯗꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅꯅꯦ, ꯊꯥꯁꯅꯥꯒ ꯄꯥꯕꯨꯡꯒ ꯌꯥꯝ ꯊꯨꯅ ꯂꯨꯍꯣꯡꯕꯤꯔꯁꯤ." "ꯑꯁ, ꯑꯩꯗꯤ ꯇꯜꯂꯦꯕꯣ꯫ ꯍꯌꯦꯡꯋꯥꯏ ꯄꯥꯕꯨꯡ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯁꯅꯥꯅ ꯂꯟ-ꯊꯨꯝꯁꯤꯡꯁꯦ ꯃꯥꯒꯤ ꯁꯔꯨꯛꯁꯨ ꯇꯪꯈꯥꯏ ꯄꯤꯒꯗꯕꯅꯦꯅ ꯍꯥꯏꯔꯛꯑꯗꯤ?" "ꯍꯥꯏꯔꯣꯏꯗ, ꯄꯥꯕꯨꯡ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯀꯣꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ." ꯑꯁꯣꯝꯗꯅ ꯊꯥꯁꯅꯥꯒ ꯏꯕꯣꯄꯤꯁꯛꯀ ꯂꯨꯍꯣꯡꯂꯒꯅꯤ ꯄꯥꯎ ꯇꯥꯕꯗ ꯊꯥꯁꯅꯥꯒꯤ ꯃꯄꯥꯗꯨ ꯁꯥꯎꯕꯅ, "ꯍꯩ, ꯅꯪꯕꯨ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯂꯩꯁꯥꯕꯤ ꯅꯪꯅ ꯍꯅꯨꯕꯗ ꯂꯩꯒꯅꯤ ꯍꯥꯏꯕꯗꯣ? ꯅꯪ ꯍꯅꯨꯕꯗꯨꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯗꯨ ꯀꯌꯥꯃꯨꯛ ꯄꯥꯝꯒꯦ? ꯑꯩꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯄ ꯉꯝꯗꯦ, ꯏꯀꯥꯏꯌꯦ꯫ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ꯫ ꯅꯪꯒꯤ ꯍꯅꯨꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯊꯥꯁꯅꯥ ꯃꯄꯥꯕꯨꯡꯅ ꯏꯟꯊꯣꯛꯇꯨꯅ ꯏꯕꯣꯄꯤꯁꯛ ꯈꯣꯏꯗ ꯇꯥꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯊꯥꯁꯅꯥ ꯏꯕꯣꯄꯤꯁꯛ ꯍꯣꯏꯗ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯁꯅꯥꯒ ꯏꯕꯣꯄꯤꯁꯛꯀꯁꯨ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯤ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯈꯪꯗꯕꯅꯤꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯍꯅꯨꯕꯒꯤ ꯂꯟ-ꯊꯨꯝ ꯄꯥꯝꯕꯒꯤ ꯍꯅꯨꯕꯗ ꯂꯨꯍꯣꯡꯂꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯀ ꯊꯥꯁꯅꯥꯒ ꯃꯄꯥꯜꯊꯣꯡꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕꯁꯨ ꯃꯅꯨꯡꯗꯗꯤ ꯃꯄꯥ ꯃꯆꯥꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯨꯝꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ, "ꯊꯥꯁꯅꯥ, ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ. ꯑꯩꯗꯤꯅꯦ, ꯉꯁꯤ ꯁꯤꯅꯤ ꯍꯌꯦꯡ ꯁꯤꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡꯁꯦ ꯅꯪꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯝꯂꯒꯦ." "ꯈꯨꯔꯥ, ꯄꯥꯟꯁꯤꯟꯕꯤꯒꯅꯨ. ꯅꯪꯒꯤ ꯃꯤꯡꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨ. ꯅꯪꯒꯤ ꯃꯤꯡꯗ ꯄꯥꯟꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯅ ꯆꯤꯡꯂꯦꯟꯒ ꯃꯤꯈꯨꯕꯤꯒꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯟꯕꯤꯌꯨ." "ꯃꯗꯨ ꯌꯥꯗꯦ. ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯅꯪꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯝꯒꯗꯧꯔꯤꯕꯅꯤ. ꯐꯠꯇꯕ ꯃꯈꯣꯏꯗ ꯑꯩꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯦ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯔꯣꯏ."
ꯃꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯄꯤꯁꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯁꯅꯥꯗꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯅ ꯈꯪꯂꯛꯂꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯕꯣꯄꯤꯁꯛꯅ ꯃꯥꯒꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤ ꯊꯥꯁꯅꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ ꯃꯥꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤ ꯊꯥꯁꯅꯥꯗ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯇꯥꯕꯗ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯤꯈꯨꯕꯤ ꯃꯄꯥ ꯏꯕꯣꯄꯤꯁꯛꯇ ꯄꯥꯕꯨꯡꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯒ ꯏꯎꯄꯥꯅꯨꯄꯥꯒꯁꯦ ꯑꯄꯣꯛꯄ ꯅꯆꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯄꯤꯔꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯄꯥꯕꯨꯡꯅ ꯍꯥꯏꯕꯗꯗꯤ ꯊꯥꯁꯅꯥꯒ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯄꯥꯕꯨꯡꯒꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅꯤꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯀꯔꯤꯒꯤꯅꯣ ꯊꯥꯁꯅꯥꯒꯤ ꯃꯤꯡꯗ ꯂꯣꯏꯅ ꯄꯥꯟꯁꯤꯜꯂꯝꯂꯤꯕꯗꯤ? ꯄꯥꯕꯨꯡꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯀꯔꯤꯒꯤꯗꯃꯛꯇ ꯅꯈꯣꯏꯗ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤ ꯄꯤꯒꯗꯧꯔꯤꯕꯅꯣ? ꯅꯈꯣꯏꯕꯨ ꯑꯩꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯑꯩꯗꯤ ꯃꯤꯇꯣꯞꯇ ꯑꯩꯒꯤ ꯂꯟ-ꯊꯨꯝ ꯁꯤꯟꯅꯕꯗꯤ ꯄꯤꯕꯗꯤ ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯟꯅ ꯁꯥꯎꯗꯨꯅ ꯃꯄꯥꯕꯨ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ "ꯀꯔꯤ? ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯍꯥꯏꯕ? ꯑꯩꯈꯣꯏꯒꯤ ꯏꯃꯥꯗꯨꯅ ꯅꯪꯒꯤ ꯅꯆꯥꯗꯣ ꯋꯥꯅ ꯆꯥꯎꯍꯜꯂꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯕꯨ ꯃꯤꯇꯣꯞ ꯍꯥꯏꯕ? ꯆꯨꯝꯃꯤ, ꯅꯃꯥꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯣꯛꯄ ꯃꯆꯥ ꯑꯃꯒꯨꯝꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯤ ꯄꯥꯝꯕꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯄꯪ ꯄꯪꯖꯕ ꯏꯆꯥꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯄ ꯅꯠꯇ꯭ꯔꯥ?" ꯃꯤꯈꯨꯕꯤ ꯄꯥꯈꯠꯅ "ꯀꯔꯤ? ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯍꯨ ꯄꯤꯖꯗꯨꯅ ꯍꯥꯠꯂꯤ ꯍꯥꯏꯕ? ꯑꯩꯈꯣꯏꯗꯤ ꯀꯩꯗꯧꯕꯒꯤ nachanupado ꯍꯥꯠꯀꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯅꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯄꯨꯝꯅꯃꯛ ꯈꯪꯏ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯗꯨ ꯈꯠꯅ ꯆꯩꯅꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯏꯕꯣꯄꯤꯁꯛ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯏꯕꯣꯄꯤꯁꯛꯅ "ꯑꯩꯅ ꯊꯥꯁꯅꯥꯒ ꯂꯨꯍꯣꯡꯂꯤꯕꯁꯤꯁꯨ ꯃꯥꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕꯒꯤ ꯂꯧꯈꯤꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯏꯆꯝ ꯆꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯒꯨꯝꯅ ꯈꯟꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝꯁꯤꯡ ꯑꯁꯦ ꯃꯕꯨꯛ ꯐꯠꯇꯕ ꯅꯈꯣꯏꯗꯗꯤ ꯑꯃꯠꯇ ꯄꯤꯔꯔꯣꯏ꯫ ꯅꯈꯣꯏꯗꯤ ꯃꯤꯍꯥꯠꯄꯤ ꯉꯥꯛꯇꯅꯤ꯫ ꯀꯩ ꯃꯆꯥ ꯆꯥꯎꯅꯅꯕ ꯌꯣꯛꯂꯒ ꯂꯩꯇꯣꯟ ꯂꯦꯛꯏ, ꯃꯄꯨ ꯆꯥꯏ ꯍꯥꯏꯕꯗꯣ ꯅꯈꯣꯏ ꯑꯣꯏꯅ ꯊꯣꯛꯂꯦ." ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯅ ꯇꯨꯃꯤꯟꯅ ꯃꯀꯣꯛ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯕꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯤꯈꯨꯕꯤꯒ ꯆꯤꯡꯂꯦꯟꯒꯁꯨ ꯃꯈꯣꯏꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯑꯃꯟꯕ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡꯗꯗꯤ ꯊꯥꯁꯅꯥꯗ ꯂꯥꯟꯅ ꯈꯟꯕꯗꯨ ꯈꯟꯕꯤꯔꯝꯗꯦ꯫ ꯏꯕꯣꯄꯤꯁꯛꯅ ꯊꯥꯁꯅꯥꯗ "ꯊꯥꯁꯅꯥ, ꯍꯧꯖꯤꯛꯇꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝ ꯄꯨꯝꯕꯁꯦ ꯅꯪꯒꯤ ꯉꯥꯛꯇ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯁꯤꯈ꯭ꯔꯕꯁꯨ ꯑꯩꯕꯨꯗꯤ ꯀꯥꯎꯒꯅꯨꯀꯣ." ꯊꯥꯁꯅꯥ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ "ꯀꯔꯤꯒꯤ ꯀꯥꯎꯒꯅꯤ? ꯀꯥꯎꯔꯣꯏ ꯈꯨꯔꯥ, ꯅꯪꯕꯨꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯗꯣ ꯑꯩ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇꯗꯤ ꯍꯥꯏꯒꯦ, ꯃꯁꯤ ꯅꯪꯅ ꯌꯥꯕꯤꯌꯨ." "ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ ꯈꯨꯔꯥ? ꯑꯩ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯕꯨ ꯅꯄꯥꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩꯒꯤ ꯁꯦꯕꯥ ꯑꯁꯦ ꯅꯤꯡꯊꯤꯅ ꯇꯧꯕꯤꯌꯨꯀꯣ." "ꯍꯣꯏ ꯈꯨꯔꯥ." ꯑꯁꯨꯝꯅ ꯊꯥꯁꯅꯥꯅ ꯏꯕꯣꯄꯤꯁꯛꯄꯨ ꯑꯄꯣꯛꯄ ꯃꯄꯥꯒꯨꯝꯅ ꯈꯟꯗꯨꯅ ꯅꯤꯡꯊꯤꯖꯅ ꯁꯦꯕꯥ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯣꯄꯤꯁꯛꯀꯤ ꯂꯩꯔꯤꯕ ꯂꯟ-ꯊꯨꯝ ꯄꯨꯝꯕꯁꯨ ꯃꯥꯒꯤ ꯂꯣꯏꯅ ꯑꯣꯏꯔꯝꯃꯤ꯫